arthritis naba habdi tang da chikpa naba tawba mi singi khusa gi oiba practice khara ahan bada khusa singsi manglom da tunglom da amamam to ina thekthaba practice smaina manglom da thektharani aduga tunglom da mu thekthaba manglom da yani makai thektharaga stretch tawbiro second khara aduga tunglom da mu thekthaba manglom da thektharaga ngaktang lebiyu phatlawna thadok pirakanu aduga tunglom du chap manana second khara lebigadaba smaina finger singsi amamam to oina thektok thekching sanabiyu masing sidi isana ngamigai habdi round manga tara traunga kun dum tawbiyai tawbudabu isagi limit cross tawdana tawba ngamba masing du phawdang tawbiyu ahal oiba mi singina masana tawba ngamdragidi atopa mina dum tawrsu yai aduga khut amagi loiraga atopa khut kiju chap manana tawbiyu samaina lemhoriba khusa ani sisu tawbiro sajensi khut tingthoga tawrsu yai concealaga tawrsu yai wai hargana khuningji kari kumamda ngaraga sigi practicing se dum tawbi yai ani suba practice ta khusa singsi amamam to oina smaina direction amada rotate tawgudaba clockwise da round manga tara aduga anti clockwise ta habdi ona tainaba side tuju round manga tara amamam to oina rotate tawbiyu sina ani suba practice khusa amagi loiraga amamuk fajana direction amada round manga tara rotate tawrani loiraga ona tainaba maigaida amu rotate tawbigadaba chamanai khut amagi loiraga amamuk chamana tawbigadaba sina ani suba practice lemhoriba khusa singju chamana tawbiyu ahum subada khusa singji ama ani suba tangsida chapmanana konsingadaba smaina chapmanana konsil ani aduga muk tingthokpa konsil ani tingthokpa siju khutse namatang khuningda smaina konsilaga tawrsu yai natragana khutsi tingthoga tawrsu yai natragana khut ani ji chapmanana matam amatada tawbiyu maduna matam save oigani ngamdragana nama khatang tawbiyu makha chatharakpo oina handamuna khubiji manungda thamaga smaina khutum tasilani aduga muk tingthokpa khutum tasilani aduga muk tingthokpa khutum tasilani aduga muk tingthokpa khubiji mapanda thamge harju isagi apambani siju khut nama tawbiyai natragana khut anima punna tawrasu yai chapmanana mathangi sina khutum tasilme matamda kanna tasilga ngaktang laibiro aduga khutsi khangta thadoga finger ji yari makai stretch tawbiyu khutum tasilga kanna ngaktang laibiro aduga khutsa singsi khangtha thadoga finger ji phadana stretch tawgudaba sina ani suba makhal khutum tasilga kanna ngaktang layani adu khutsa singsi phatlauna thadoga tawbiyu da khutsi tingthoga smaina tawrsu yai side ki view da smaina lakani khut tingthokpada wai hairagana khutsi konsilaga tawrsu yai aroiba practice ta khusa mari punna khubijina tongana thamaga finger singsi open close sigi movement ji tawbiyu khut animak punna tawbiyai natraga nama tingthokpada wai hargana khutsi khuningda konsilaga tawrsu yai masingjidi sana ngamigai dum tawbiro ngamgadaba changda yengaga aduna arthritis ki problem leitaba targasu khusa jingji mapangan sonba natragana khusa ji yam ka hena sizinaba mi computer laptop yam toina sizinaba natragana massage toba mi sing sigi practicing ji nuti ki tawragadi yamna kanagani